ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ ꯃꯔꯝꯗꯤ ꯉꯁꯤ ꯑꯃꯨꯛ ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯍꯥꯛꯀꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯃꯦꯁꯦꯖ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯏꯪꯂꯤꯁꯇ ꯄ꯭ꯔꯦꯌꯔ ꯑꯦꯟ ꯄ꯭ꯔꯦꯏꯁ ꯍꯥꯏꯅ ꯊꯝꯖꯩ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯏꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯒꯠꯄ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯠꯂꯤ ꯀꯌꯥ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯕꯅꯤ ꯀꯔꯝꯅ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯁꯦꯡꯅ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯔꯦꯌꯔ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯄ꯭ꯔꯥꯔꯊꯅꯥ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯉꯣꯟꯗ ꯅꯣꯟꯖꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯏꯁ ꯇꯧꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯗꯕ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯛꯇ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯁꯦ ꯀꯌꯥꯇ ꯃꯇꯤꯛ ꯂꯩꯕ ꯀꯌꯥꯇ ꯅꯨꯡꯁꯤ ꯍꯩꯕ ꯀꯌꯥꯇ ꯐꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯁꯤꯅꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯏꯁꯣꯔꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯆꯕꯗ ꯃꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 16ꯒꯤ 15ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯄꯥꯟꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯁꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯆꯕ ꯈꯨꯗꯣꯜꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯊꯥꯒꯠꯆꯕ ꯑꯁꯤꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯛꯇꯅꯤ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯁꯤ ꯑꯩꯈꯣই ꯇꯉꯥꯏ ꯐꯗꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯑꯩꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯝꯅ ꯊꯋꯥꯏ ꯊꯥꯕꯤꯈꯤꯕ ꯃꯗꯨꯁꯤꯡꯗꯨ ꯈꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯠꯇꯅ ꯊꯥꯒꯠꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯑꯁꯤꯁꯨ ꯑꯩꯒꯤ ꯈꯪꯍꯩꯕ ꯑꯃꯗꯤ ꯂꯧꯁꯤꯡꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯈꯛꯇꯗꯒꯤ ꯊꯣꯛꯄ ꯋꯥꯍꯩ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯂꯧꯁꯤꯟꯕꯤꯔꯣꯏ ꯍꯥꯏꯅ ꯕꯥꯏꯕꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯥꯊꯤ ꯄꯟꯗꯨꯞ 22ꯒꯤ 38ꯗ ꯅꯪꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯖꯣꯁꯨꯋꯥ ꯄꯟꯗꯨꯞ 6 ꯑꯁꯤ ꯄꯥꯔꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯄꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯃꯁꯤꯗ इजरायलगी मीसिंग लागले तारबदा जेरिकोगी शहरगी अकोइबदा खारिबा चेकपल अदुगी थोंग पुनमदो थिंजिनखिदुना इजरायल सिंगना मनुंगदा हादि शहर अदुगी मनुंग अदुदा चंगबा ngamkhide aduna mapui bungogi yathang matung inna joshua amasung magi lalmi singna jericho shahar du taruk lak koiraga taret lak subadadi makhoi mayamna ishor bu thagatuna pere khongduna kanna laukhalle
ꯃꯗꯨꯗ ꯁꯍꯔꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯆꯦꯛꯄꯜ ꯑꯗꯣ ꯅꯤꯡꯈꯥꯏꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯃꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ, ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟ ꯄꯟꯗꯨꯞ 10 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯖꯦꯍꯣꯁꯥꯐꯥꯠ ꯍꯥꯏꯅ ꯀꯧꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯁꯤꯡꯅ ꯂꯟꯗꯥꯔꯛꯂꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯅꯤꯡꯅꯁꯪꯗ ꯆꯪꯗꯨꯅ ꯏꯁꯣꯔꯕꯨ ꯀꯔꯝꯅ ꯊꯥꯒꯠꯄꯅꯣ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟꯒꯤ ꯄꯟꯗꯨꯞ 10 ꯑꯁꯤ ꯐꯖꯅ ꯄꯥꯔꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯤꯡꯊꯧꯅ ꯂꯟꯗꯥꯔꯛꯄ ꯃꯇꯝꯗ ꯂꯥꯟꯊꯦꯡꯅꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯇꯧꯏ? ꯏꯁꯣꯔ ꯊꯥꯒꯠ ꯏꯁꯩ ꯁꯛꯄꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏ ꯃꯃꯥꯡ ꯊꯥꯗꯨꯅ ꯏꯁꯣꯔꯕꯨ ꯂꯥꯎꯅ ꯊꯥꯒꯠꯆꯗꯨꯅ ꯊꯥꯒꯠ ꯏꯁꯩ ꯁꯛꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯖꯦꯍꯣꯁꯥꯐꯥꯠꯄꯨ ꯃꯥꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯖꯣꯅꯥꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯏ, ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯊꯥꯕꯤꯕ ꯃꯐꯝ ꯅꯤꯅꯦꯕꯦꯗ ꯆꯠꯇꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯑꯆꯧꯕ ꯉꯥ ꯑꯃꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5 ꯃꯍꯥꯛꯁꯤ ꯂꯩꯈꯤꯕꯅꯤ, ꯏꯁꯤꯡ ꯃꯅꯨꯡꯗ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ 5 ꯑꯁꯤꯗ ꯃꯥꯅ ꯀꯔꯤ ꯇꯧꯏ? ꯃꯥꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨ ꯃꯥꯒꯤ ꯍꯥꯏꯖꯕꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯑꯀꯣꯟꯕꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯅꯤ, ꯃꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯀꯟꯕꯤꯕꯒꯤ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯣꯔ ꯑꯁꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯗꯨ ꯖꯣꯅꯥ ꯄꯟꯗꯨꯞ 2:9 ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯃꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯗ ꯃꯊꯪꯗ ꯑꯃꯨꯛ ꯖꯣꯅꯥ ꯄꯟꯗꯨꯞ 2:10 ꯑꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯉꯥ ꯑꯗꯨꯅ ꯖꯣꯅꯥꯕꯨ ꯀꯪꯐꯥꯜꯗ ꯑꯣꯊꯣꯛꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯅꯥꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯊꯥꯒꯠꯄꯗꯣ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗ ꯑꯃꯨꯛ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 13:15 ꯌꯦꯡꯂꯕꯗꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯄꯣꯜꯒ ꯁꯤꯂꯥꯒꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯇ ꯍꯪ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯗꯦ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕ ꯏꯁꯩꯁꯦ ꯃꯈꯣꯏꯅ ꯁꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯈꯤꯕꯁꯦ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯒꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯈꯪꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ, ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯁꯦꯡꯅ ꯈꯪꯖꯩ꯫ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕ ꯃꯇꯝ ꯑꯁꯤꯗ ꯁꯩꯇꯥꯟꯗ ꯑꯀꯟꯕ ꯏꯐꯦꯛ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯁꯩꯇꯥꯟꯒꯤ ꯊꯕꯛꯇ, ꯁꯩꯇꯥꯟꯒꯤ ꯃꯊꯛꯇ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯂꯦꯞꯇꯅ ꯊꯥꯒꯠꯆꯕꯁꯤꯗ ꯁꯩꯇꯥꯟꯅ ꯈꯟꯕꯁꯤꯗꯤ ꯃꯥꯅ ꯀꯔꯤ ꯈꯜꯂꯦ ꯍꯥꯏꯕꯨ ꯑꯩꯅ ꯃꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠ ꯅꯩꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯛꯇꯗ ꯃꯤ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯒꯠꯄꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯇ ꯈꯟꯕꯗ ꯁꯩꯇꯥꯟ ꯑꯗꯣ ꯑꯀꯤꯕ ꯄꯣꯛꯏ, ꯃꯍꯥꯛꯁꯦ ꯃꯥꯏꯊꯤꯕ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ ꯃꯗꯨꯗ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯑꯁꯦ ꯇꯥꯕꯗ ꯃꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄꯁꯤꯅ ꯏꯁꯣꯔꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯄꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯑꯋꯥꯕꯒꯤ ꯑꯊꯦꯝꯕꯒꯤ ꯐꯤꯕꯝ ꯑꯗꯣ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯅꯤ꯫ ꯏꯅꯥꯛꯇꯒꯤ ꯁꯩꯇꯥꯟꯕꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯂꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕꯅꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ, ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝ ꯈꯛꯇꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯅꯤ, ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ, ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯑꯃ ꯂꯩꯔꯤ, ꯃꯗꯨꯗꯤ ꯌꯣꯍꯥꯟꯅ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 5ꯒꯤ
18 असुमना हायरी हाथ खरबा याव मचादो इकाई खुमनबा मतिक मंगाल अमसुंग थागतपा मतिक चाबनी खंदुना येंगबी सर्गद लैरिबा मियाम अदुना मखोयगी करिगुंबा अमत्तगी अवातपा मखोयद अवातपा नत्रगा मखोयगी दरकार ताबा करिसु लैत्रबनी मखोयना लैरिबदो सर्गदनी सर्गदुदा लैरिबा मी पुम्नमक अदुना जीशुना क्रॉसदा सिबिबदो वांगना मखोयना थांगतपनी महांगना सिंथाबिखिबा इखेंग अदुगी दमकता सर्ग अपुम्बना मदुबु थागतपा फोंदोकपनी नुंगसिरबा इचिलिनावसिंग अखोगी मपु इबुंगोसिना नंग अइबु कनबिनबगिदमकता करम्बा लंबीदा करमना खोंथांग थांखी करम्बा खोंथांग थांखी कयागी मतिक माना वाजखिबा इकाइबा नंजखिबा हाइबदो सेंगना खंगलबदी अखोगी थमोय अपुम्बा थावाय अपुम्बा अमसुंग पुंगनिंग अपुम्बा यावना मागी माबु थागतपगी पेनबा लोइबा खंबा नाइरोय अखोय खुदिंग मकना लेप लेतना हाइगनी प्रभु नाक अथोइबनी नाक थौजाल हइबनी नाक तिंगाकपी हइबनी नाक नुंगसीबगी हौरकफमनी नंगना अइगिदमक थवाई थाबीबनी मसिनी प्रेस ईश्वरबु वांग थागतपा हाइना हाइबसे मेरीना जीशुबु मिरोनबा मतमदा महांगना ईश्वरबु करमना थागली अइगी पुनिंगना प्रभुबु थागतचै अइगी थवाइना अइगी कनबिबा मपु ईश्वरगी मफमदा हराउजरे लुक पंदुक अमगी पदा 93 अमसुंग 93 अइखोगी चिन खक्तना ईश्वरबु थागतपदी यामबनी अदुबु थमोइना थवाइना थागतपा हाइबसिदी यामना तांगबनी ईश्वरना पेनबीबसिदी थवाइना थागतपसिनी थवाइना अइखोगी थमोइना थागतपसिनी ईश्वरना पामबसे अइना हंगजनिंगबनी अइखोई ईश्वरदा हाइजबा खक्तरा तौरिबसे नत्रगा थागतपसु फोंदोकनिबरा अदुना प्रेयर अमसुंग प्रेस की मतंग असिदा खेनबगी मोंग अदो अइ खरदंग मयामदै थमजगे ईश्वरबु थागतपा हाइबसिदी असुमनानि सर्गदा लैबा इपाइबंगो जीशुगी मिंगदा नंगी नफमदा चंगजरकली इहेन हेनबा इबुंगो नहाकनी थौजाना थनबा नहाकनी ngakpi हाइबनी सावबदा यामना तप्पा इबुंगोनी नहाकती निंगथौसिंगी निंगथौनी नहाकती वायल मपुनी नहाकना अइगी पुनसिबु कनबीबनी मसिनी थागतपगी वाहि अदुगा मखा तारकबदमु प्रभु अइना हाइजरी नहाकना अइगी इमुंग मनुंगबु थौजानबियु अइबु निंगसिंगबियु येंगबियु मतंग असिदगी अखोई हाइजबदमु हौरबनी ममांगी वाहिसिंग अदुदी थागतपगी वाहिसिंग अदुबु अखोई अयामबना तौबसिदी यामना सांगना अखोई हाइजबनी अदुबु थागतपदी यामना तेना सेकेंड 5-10 अखोई हेंदबनी अइना हाइजनिंगबदी हाइजबसिदी यामना तेना अखोई हाइजसि अदुबु थागतपसिदी यामना सांगना अखोई थागतसि हाइबसे अइना हाइजनिंगबनी अदुना अमुक हन्ना इन हाइजनिंगे मदुदी जेरिकोगी शहरगी चेकपलदो ईश्वरबु थागतपगा लोइनना लाउखतपगी मरमना निखाइखिबनी जेहोशाफातनसु ईश्वरबु थागतपगी मरमना महाकना लान ngमखिबनी पोल अमसुंग शिलानसु ईश्वरबु थागतपगी मरमना कैसुम संगदगी ईश्वरना मखोइबु कनबिखिबनी अदुगा अमुक अखोई रोमान चैप्टर 4 की 20 असिदा येंगलबदी करी हाय अब्राहम की मरमदा सुमना हाइरी ईश्वर की वालेपदुगी मरमना थाजदब तौदना अदुबु ईश्वरबु थागतचदुना मसिदा हाइबसे ईश्वरबु थागतचदुना वालेपिखरबा अदो तौबिबसु ngami हाइना पुनिंगदा लेपलदुना थाजब कनखतले हाइना हाइबनी मतंग असिदा अब्राहमना माकी मसागी फिबम मसागी चही मतंगदो माहना सेंगना खंगलबसु ईश्वरगी वालेपिबा अदुदा थागतचबदो हनबा लैते हाइना हाइबनी अखोई मतम पुंबदा मखल मखल की थागतपगी वहाई फोंदोक्तुना अखोई ईश्वरबु थागतपा हैननबा अखोई होनासि हाइबसे अइना ngasi नुमित असिदा हाइजनिंगबनी अदुना अखोई असुमना अखोई ईश्वरबु थागतसि प्रभु नाहक अब्राहम इसाक जाकोब की ईश्वरनी नाहकती चही 90 चुपना इजराइल सिंबु मना पिजखिबनी अंगांगबो समुद्रबु मयाइदा खाइदोपिबा नाहकनी दानियलबु नोंसागी मचिंदगी कनबिखिबा सद्राक मेसाक आबेदनेगोबु मैनुंगदगी कनबिबा ईश्वरनी
ꯁꯥꯔꯥꯕꯨ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯄꯤꯅꯕꯤꯕ ꯅꯍꯥꯛꯅꯤ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯅꯪꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯥ ꯐꯥꯎꯕ ꯀꯠꯊꯣꯛꯄꯤꯕꯅꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡꯕꯕꯨ ꯐꯍꯟꯕꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯄꯤꯕꯤꯕ ꯉꯝꯕ ꯅꯍꯥꯛꯅꯤ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕꯅꯤ ꯅꯍꯥꯛꯇꯤ ꯍꯤꯡꯕꯒꯤ ꯇꯜꯅꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯅꯤ ꯅꯪꯗꯤ ꯍꯤꯡꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄꯗꯨ ꯅꯍꯥꯛꯅꯤ ꯑꯔꯥꯟ ꯈꯨꯕꯝꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯃꯗꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗꯣ ꯅꯍꯥꯛꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯗ ꯇꯠꯄ ꯂꯩꯇꯅ ꯊꯥꯒꯠꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯄ꯭ꯔꯦꯌꯔ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯍꯥꯏꯖꯕꯁꯦ ꯃꯁꯤꯗꯤ ꯐꯩ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯑꯁꯤꯅ ꯏꯁꯣꯔꯅ ꯀꯌꯥꯇ ꯄꯦꯟꯖꯕ ꯊꯥꯒꯠꯂꯤꯕ ꯑꯩꯒꯤꯗꯃꯛꯇꯁꯨ ꯁꯩꯇꯥꯟꯒꯤ ꯑꯐꯥ ꯑꯄꯨꯟ ꯑꯃꯁꯨꯡ ꯊꯥꯖꯕꯗ ꯁꯣꯟꯊꯕꯗꯒꯤ ꯀꯟꯈꯠꯅꯅꯕ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯅꯅꯕ ꯂꯝꯕꯤꯅꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯁꯦ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯏꯀꯥꯏꯕ ꯑꯀꯤꯕ ꯑꯇꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯅꯤꯡꯈꯥ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯥꯒꯠꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯅꯅꯕ ꯃꯥꯕꯨ ꯊꯥꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯔꯣꯏꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ